Hello, Chinaw Sing Han Maktada, Chinaw Mayambu, Anuhiamna, Ikono Kuramzari, Adugai Gisenel Sitaram Nocteri, Mayam Ngasi, Nungaiba, Video Mamu Putuna Lactere, Nasigi, Videose, Karioidona Habeda, Chinaw Mayamna, Ibunuxibiba, Kodabunuk Sibiba, Chinaw Mayamna, Nuxinuxiba, comments Mayama, Pibira Podo, Ngasi Minga, Konana, Patfoxada Geko. Ado nusi-nusiba kami sebenarnya malai bukwa. Ado ay pathuning mana loy de mayam do sutahan ninge ba. Ado pathuk sa lagi mayam ko. Pathura ga mayam do sutahan sa lagi. Kwaigi number 1 da lokal isa ina en indersana man haire ngai ha potha ba kanda noi mayam gi video yenglaga awaba kaya kawhalli matam chuppada hena mayam gi seba tauba ngamba oibiu hai ko. Thank you Inder. Thank you so much. Sigi wahai se yam nungsiba ko ina kaina haidi inaw Inder sina ko dum inaw ay nabazay na traga gi ibung way nabazay man hari se wana thabang hang sururaga chatluraga ngahak khoi gi channel se jeng bakanda ngahak pothapha moijabado adune ba haijare ise ado hajam harawe akhoina kanagumba kharagi akhoigi channel se yengaga kanagumba kharagi thamoi pelhanba ngamba kanagumba kharagi pothapham oiba adugumba akhoigi channel sina piba ngamba se ai sathina ai harawi mayam aduga akhoigi channel se hena mai pakpa oibiu mayam gi seba tabu oibiu haina su haibiraye ado mani akhoina mayam gi seba tabu haise sisu seba makhalamani ko mayam kanagum amabu noghan bangamba kanagumba kharabu thamoi pelhan bangamba kanagumba kharana akhoigi channel video jengaga haraujaba asigumba sesu seba makhalamani bakwa aduni mayam hena seba tabu ngamba oibiu haina haire thank you so much hena khoi mayam seba tauba ngambo ijage Inder. Next Naubi Pukram. Next lokalai sina Naubi Pukram man haire sina yamale iche na khoi dada se lila yauba yani nongle ko maha nongle good luck matam sangna miyam gi seba taubi kho ikhoi di nungai jai isa anaba phagadaba male nongmandana hai ma asigi video se magi asigi masida hairei se magi asigi video se kai do oidono habiduga akhoi dana kaina tawbudune ba akhoi dana ai saraga aigi duty nongmada kama na aise duty toge habido akhoi dana nongma saraga tawgibedo aduda hairakpane bako ado akhoi da se lila yaw yani ai haini ba ko mi singna se dum haini ba akhoi da se dum mong to bodum ngam badu dane mi dum hai ba ko adum lila ga jaw ji jani kho kani sim hai khusi su haini ba ko ado naubi ma akhoi mayam gi seba na tawdoine tawrage haina khoi su khallabane aduna mayam gi seba gi damakta akhoi mayam gi ngahak potha han base asi se seba ni aina khallaga akhoi thoglabane ba ko ado seba se akhoi makha ta na dum chathakini ado thank you so much akhoi channel bu support obi bagi tamakta duka akhoi channel bu yenglaga nungai jai pothapham oi jai habagi tamada thank you so much. Next Tombi Anal na haire homo ni haige hai sanu nupa mante haige hai sanu bro akapigi acting si khunungai ma taure mathangdasu nungai ba video kaya ma thagalago sister anu and hairi ko do thank you so much Tombi Anal thangalake akhoi nungai ba akhoi da khabani pullaga nungai ba video mayamna jengaga pathapham oigadaba mayamna jengaga ngahak nokpa ngamba oigadaba adugumba video adum thagacharake. Thank you so much support obi bagi tamakta duga khoi channel bu jenbi bagi tamakta thank you. Next yeisina Dhanraj ko mana yeisina noi channel se youtuber phana yamna yengine makhoi mayamna bu support tawbirabadi mai kana to bagi thari ko ado mai tare kaino manipuri macha maselni full support tawno punna chawkhat minau narrow minded oinaganu kalak khanbana kalak
ꯈꯃꯟ ꯆꯥꯎꯅꯒꯅꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯀꯣ ꯆꯨꯝꯃꯤꯀꯣ ꯌꯥꯝꯅ ꯙꯅꯔꯥꯖ ꯏꯕꯨꯡ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯄꯥ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗꯦꯀꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯁꯦ माने अखोई यूट्यूबर मसेन से अचौबो ओइरो पिक्पा ओइरो अखोई मैथी मचा अखोई पुनमक से अमन अमा सपोर्ट तौनगदबने अमना चोंथोरकपदा अमना चिंखनबगी अदुबाइना होनबिगदबने अदो अचौबा यूट्यूबर सिंगनसु पिक पिक्पा यूट्यूबर अखोइबु चिंखनपियु अदो अखोई मसेन से नुसिनना पुन्ना अमत्ता ओइना अखोई चटमिनासी अदो असिगा धनराशिना हाइसिसु याम चुम्मेबको अखोई मसेन कलक खमनगनु नुसिनना अमत्ता ओइना अवांगबा थाकता अखोइसे पुन्ना चबिननाबु होना ओइना हाइसे थैंक यू सो मच धनराज इबुंग ओइदोइरा इपा ओइदोइरा खंगदे Worth knowing na haire aina yamna nungsiba couple ne may God bless you hai thank you so much worth knowing akhoi ngasi khoi da jaudre ai tomta tawre ko ngasi gi video se ado thank you so much nice couple happy dak gi damakta thank you so much aduga worth knowing sina amuka su haire ba ko ma ba sister se yengla ga sum nungsiye rasi su यामना लइए इकाई जेगो सिगी बतांग सी दिए इसी बतांग सी इकाई जरे यामना थैंक यू सो मच नेक्स्ट तखेन चंगबम संजना देवी माना हाइरेबको अखोइदा खबानीना नहान प्रेंग अखोइदाना इंगोंदा प्रेंग तौखिबदो प्रेंग रिवेंज लौखिबदो मा कदर तौखिबा निमित्तुदा पिरकपा कमेनेबको याम नुंगसिए पिक्तक तौरा नचिन कलिसे फरबने नुपा लाकपा है मी ओइनी इनमा होनबा याम कल्ले थागले हाय ai sireda adugi nimituda kan bachin diba koi dagi kaddar duwa tawineba ise chin do kan ga na kan banata ba mana nong mani ni mamangdagi ma se kaino tawbane ba akhoi gi kopsira thasalaga lok khubagi ko lok yam khuyena kopsira thasala kopsira tu mana khatang thala thakpana lamdaba batal tang khaim thasalaga ado ma mangaga leine ba khanga aduga suma thabak sudraba ko adugi mathangi nimitu ga mana prank se revenge laura ga na adugi chance laura ga ne mana adugi nimitu ma suma tale tale hana lesana bana ba do sona dimi gi khuji to pidaba yada banina matam ni sonan dharlan thorok troba ko dudugi aina haidi adum mangonda matal le habe sawning khra ise ado mina hayeng khon thara phi poto loida di mina khon tharak to midana ko khon thari kai jeidana adu dugi ne baina mangonda sawgri do ado khara chinje khara ngang khare ba ko bam ado lana lobi gano ado thank you hona badi kalle ai hona badam kalle ado thank you so much kai hainete thank you so much sanjana khoigi akhoi channel bu support to bagi dama khoi channel bu yeng bagi dama hanna thagachari next aigi yaban sijaba aigi naw pi abagi comment lokhatarage sujitra ekpam ko mana hairiba che kaino nongmagi phajabase asum hengal lage red blouse phidu hai ko aina nahan mubang tawkibedo koida khabani hangam chamthongi mubang am tawkibedo adu aina red blouse lilaga yellow da red na kotpa ina phi kaino ma illidana adu da harakpane bako aise nongmagi phajagale sujitra na haiba sujitra jam ikai jeigo phajai ga kan phajai ga ra karu jam ikai jei फजदबनीदा थी बनी दो थैंक यू सो मच फजे हाइरपगी को फजे हाइरपदुदा तैसे हेन फजहनिंगे दai तौरिसे कलर का संगगा खरा फेशियल का तौजिरा कैन माइजे नेक्स्ट आरके कुलवती सना mana haire si nene ne ba ko nene gi si channel lai bani ado nongma ai mubang to ba kanda koi nene si gi magi channel do ai ina mayam da share to jarakani ado mayam na nene si gi channel lo support to bi ko rk kulabati sana nene si haire ba anu setajit na khoi ani gi nu sina ba se ubasida hainingai leitana nuai jai matam pumbada na khoi ani bu ishorna thaujan bi ba ora sanuko ai
thank you nene, thank you so much. Nene waina dumaina haidi aigi ahlaman singna ko akhoi da dumaina nungsibiba utpirakpa dumaina akhoi gi da khawani da dumaina haidi isona tanbibo isonu ko sonu mai harakpado ado isoidana isona tanbigani nene dumaina matam puna makta nene nene hoina nungsibiu akhoi bu support tabiu. Thank you so much nene. Ga aduga handakise hamra nungsi ko comment se aduga ne nok su rong ninge koi da da de me nok ninga de bane koi da ba ko pizza piga de bane ba ko ado ai no ji pi dro bane ba comment se ma gi answer de pi do ina ba koi da da de ma gi answer je nungai ga da ba ado abhijit yumna mai ko ma hai ba iyambagi lumangi samdo khara sanghallo tenbado ahal male naha loi oiba ngaktani hai akoi dagi lumangi samje mapunji gi sangandra bane adum balpat kathat pine ba ko ma sum telaga nungai jabra khangde ba sum telhalla ba ko mai gi lumangi samse ado next ta jenge mai samje lumang je khra sangda hallaga ne naha man ba bu jengsi natra. Thank you Abhijit khoi channel bu yeng biba khoi da nusiba comments ibirakpa khoi phaja khoi da phaja haning bagi na ha ohening bagi kana tawine ba ko haijare ine ba ko yam nusi natra sigi comments ya. Thank you so much. Next ta nusiba comments amasu pathok sarake next ki sina kb hai ko nupi machani ko ma se ado ma ireiba inamaga dadaga se yam nungsida inama aisu dadagumba mabuk phaba ama phangjage ko haina haiba ko ado man akoi da se video singje je ga mana adum khangba ngammi ne ba akoi da se mabuk phaye ne ko fasu phaye akoi da se mabuk jam na phaye ba ko ado ma phangba akoi da gumba phangba ngamboi jarage haye phangbo ere sano inau akoi da gumba ko magum pau phaba jamna nupi bui kai khumna ba adugumba nipa manangsu phango ko chena phango aina haire soidana su phangai next ta nokma masu ire I pangnong to nong ngi da ngasi ki comment ba to ko se mayam e pangnong to nong ngi bo asina kaino khanga ba why Kisan Singha ma haiba itei madi kamla ma le ai ai bi na phaje ya mi kai je ba ko thija bani na ne mi na phaje ga ga mi kai je ba ise ado itei madi kamla ma le khanga ba kamla ga to kap tana sire di mi Kisan kamla to kap pani ngo ai kamla ga ma ne nang hairak pasida adumakpu dum phajai kamla ma mandraga su khara di jengba jai na haibirak bagi damada thank you so much ai jam thi na khali ne bako ise thank you so much Kisan. Next Chanbi Naurem man haireba preng haidi aduni ngasi bauta preng torakpada noi anina first tare hai ado thank you so much Chanbi khoi preng se kaina kai hai ni preng mayam ma urapada ko khoi preng sina khadi first tare khoi dakwani preng na ado adune mayam preng tobase kana gumamna preng khoina preng tobodo haina raga tobo male kholi mai ka haire pa yaure ba ko preng se haina raga toba hai se kadung success oigani ha ba I thai di khande ba ko kaina haji nongninga kani adoiduga haina raga tawbani pakhum do pibham ga khangoi ba ko ado saigi preng tawrabani na mi je sawhalabani na machindagi sawrabani na machindagi ko thoglai ne ba ward me am do ko ado sahondraga di haidi haina raga di kamaina wahai sing do tholakani natra ado kasu kaide khaningba haidi haina raga tawbani khanba na khalle aduga nungai biba mi singna nungai re ko ado khoidi mayam adum thangalakani mongi. Thank you so much Chanbi akhoigi prank na khaidagi first tare haibagi tamakta thank you so much. Pathang da Tombi Anal akau magi pathorage ko ma nungsin siba kamin nam piri bo ko ado ma haiba hangam thongbaga yongchak singjuga pakhrabadi kanam yaudраsu yarani aidi konam haibaduda karino na khallure aduga di konaba mana masing du oiramle aduga amana phaminaraga sokna samnaraga su saminare hinjang tengkotsu pulle lauraga
चामीनबदी करी कायबगे अैगी वाखलददी हापीरगो हाइबगी महुत्ता अदुम लौना चामीनबदुना फै कैसुम कायदे खंजै चाना चाना ngangbadusु mathel amani bro nice couple thank you so much akoigi adum kaino do habirapagi damakta thank you ado mamang da koina mubang to kiba matamda akoi da khabaini se adum tengkot amadagi adum khabaina kola kolaga adum chamini bako adu chamina badu da comment yam haire ba aidi nupa du khak pijare du duina mai haire bako nipa ga samnaraga chai kholi du duina achigi chanabi se thaina dagi mayam leirakpani na ko hojikandi adugumado kaya taunadrabane ba samnadaba asugumase leinadrebako ado adumana harakpaduda khoida khabani na wakhando nungaitabagi haidi khoidi hoji mayamna khoigi kano si jengnarabani na channel ha jengnarabani na video se jengnaba horabani na ikai hena ko khoi su mi gi mamangda adumai tabodo ikai habedagi khoi sum tongan khibane ba ko ado khandharuragadi asi hejang se khabe amra tengkotagi kola ga chamina ba haise khandharuragadi kesum natte ba ko ado puningna sengnaragadi kesum natte aina chaba loiraga lemam balukhak to agi wada pijabadu bulukhak kawi natrane punna khoini punna mukta haidi kumna launaraga dum tawra chamina badu adu kasu kaide ba adugine tombi anana dudugine bako aduga nice couple na last haire bako thank you so much next tinku singha mana haiba iyamba itei mana chak chaba uraga oningba mi singdo mapunsigi chak amata charamoi aduna ni moidi amangbo ina charamni hai asina karigino habada akoida khabaina comment bed comments pathukibedo aduga juda akoina chabado ubada oningi kaina aduga comments pathukibene ba bed comments khara pathukibene ba akoida khabaina uti chabado uti asi khuchada khara nappani ne adudugi khuchada nap chak napado ubaduda oningi kaina obagi oningogi emoji ga hapchalaga adumana tharaye ba ko pathokpaduda hairine ba ko tinku singa sina adune mi singse wakhan singje amaga mata mana de ba mina chari badubu obagi emoji ga thajale ido wakhal lo jengune natra thank you so much akoigi channel bu yengbi duna khoi bu support tobibagi ko next tinku singha ge mung lokha charake ko magi nsiba comment sama su leiri yam nungai yengba itei ma dai yambagi mawong matause yam pamjai itei ma di yam nungsi jai yumgi mau amana matam khajik kaithoglaga asumna video semba se yam thagali yamba nahangi sagol haidang maru chabra ganja thakpra haido yamna nungai mathangi video ngaijari hai magi sagol hida ganja aise nahan akhoi aina khoi da prank tawbodo akhoi mana bimda aina subscriber ma bu pamba subscriber ka salaga tawgiba prank dugine ba ko ado khoi da na hangai dana ibana biduga nang kaino nang sibu ganja thagura ba natragana sagol da maru saru rabani na haibado adu dugine ba man haise ko aduga mana aibusu khra thagal e haijumgi mawamana thabak punamak nombagi mathakta anganganisu aina loina honajarini ko adu laik tagi karidagi punamak se aina honabani adugagi yumgi thabak khakta nate aina puri se hingo samanchu yaure aduge mathakta phi kharjik tujaraga paisa su dum kharaga dum tanjeba ko adu sujauri ne ba asimi sigi marakta aina video ma semaga puthorak pa haise mayam kai haigani haise hairaga loira roeba ko mina agi jumda nongma leiraga nini leiraga uraga dum khangdro pot ne ba ado kana gumba mana mauda su lei ko mauda mau puna maksu loina wana video thanganari ne ba ado aigidi magi puna makse aigidi kari haini angang honabagisu yumbu bagisu aduga hingon saman gisu adagi paisa tan bagisu paisa tan ma jawlam draga su phaba ko phi tu bagi paisa tan base adu su kai haini aina khusa do haijalura bani na mina phi tu ba ko lau harga paisa do pam bani na ko adu su tuninge ba adu duna aina video thangali se jam wana thangase ba ko mayam aduna mayam na support to biu nuksi biu tinkuna ayawa ba ubiri ba samaina mayam na ayawa ba se ubiraga mayam na ibu support to biu ba ko thank you so much tinku next nuksi ngo si ga comment si next haiba maya
maya now hai ko man hai ba ina maga tamoga noi ani gi video ngai bada ware khara toina thangalago yengba yam nungai hai ma ai nuksi bana kai gina hai di akhoi gi video jengwada nungai ngai bada wai ka hai se nuksi ba ko jamna asigumba comment sing se paruraga ururaga channel ka se video ka se toy toy thanganinge ba kana gumba na thina ka ngangak badudi ko channel ka je hangning dai sini channel ka thingjanninge ba kanga ba jam si ko maya naw na haire se toy toy na thangat piro na hai se maya naw akhoi se thaba khara chinbagi ne akhoi se numit ki video thangal pangam de ba ko nongma lepaga nongma thangala ine akhoi nungdin gi punga ma khai siga akhoi laktoi ne ba khoi video se ko nongma lepaga nongma admaina thangalak toi ne ba ado thaba khara ko ma kanda toy toy thangalak toi ne daily thangalak ne ba ko thaba katang chinbagi nongma lepaga nongma khakse nongma khakoi ne gaps lawi se adu ni mitu da adugi nimitu da ko akoina video se akoina shoot tau jahuri ne ba ko adugi ni ado thabak tuna kan bagi matam du phangda bagi tau bane ba do waraswana inauna ngai biraga leibiro aduga khogi nungdin gi punga ma makhai ta ba makta da khogi video se no mole pa no malak toi ne ba ko ado khogi channel se jam nu sina jengbi bagi ta makta thank you so much next ta nusiba comment sama su padara ke mayam safikur YT man haiba video se yengbai pende inamaga daga se yam chanaye ai mingsu pathopira o inama hai ko inama hai banina nupi ma nupi oidini ko inama hai panina ado thank you so much akhoi video sing se yengbai pen banai de na hai bado jam thagali aduga aina kai hagani haingai te na haraure ba ko akhoi video do jengbi pen banai de kan harak pase ma sakti na haraure ai ni ngai leite ado khoi daga khwani chanai han hai bado adu thank you so much aduga tamnusi ko tamnusi safikur hoji support tabiri ba samaina matam khuding makta akhoi gi channel sibu support tabiyu ko next Pramo Longjam man haiba acting jam haiye ichanupa se sinpham onare haire kai da kai da no khamra akhoi dana kuidi kuire ko sigi video se akhoi dana hanuba ka saraga dagi di angang ka sabagi dagi pakhang sari saringe matamgi mauthiraga kamai tauba kain akhoi dana kaino taugi bani ne video ga senjagi bani ba ko adoi duga hanuba ka sabadu dane ba hai do ko haidi acting do mana makhal makhal ge acting to bodo ado ma pamjaru bagi ko phaja mai mit ta phajaru bagi ko ado haiba isin chinpham mona re hai akhoi dai sinpham je thank you so much sinpham se khangde ona garaba khangde next Sunita Porsangba man hai congratulations icha nupina chandon thinba se yam pakchaiye mathang da su adum thinbirago nusi hai thank you kana tawi ba ngasi do thilaudre bako chandon do lang bagi ngasi meeting ma chalui bako meeting do halak baga ina video se semjarak pane ba duna khatang lang khare do chandon thinjarak tre bako chandon thinba phajai hai bagi da mata thank you ne thank you so much next inaw nuksibi amagi haming pathok charage comments ka konana ko e prince mana haire chega daga yengba nungai aina first video yengba do night duty tawbagi tumba yadabagi thengnabane thengnadana yengubane bad comments read out tawbado ai nokpada sige tawbani videos loina yengba nungai hena mai pakpa miyam gi seba matam kuina sangna tawba ngamba oibiu chega daga han haire ko thank you so much e prince ma sister se engonda nusiba comment jamna pire ko thank you so much akhoi channel bu yengwada nungai hain habirapagi damakta aduga akhoi bu matam kuina sangna mayam gi seba tawba ngamba oibiu harapagi damakta chu thank you akhoi da khabaina ngamliba makhai mayam gi seba tawki gi haina khoi su khali ado thank you so much prince duga next devla singha ma haire ko bro unmarakta duty hallaga song gi video yengbase nungai he very good and hare ko unmarakta duty tawuraga wana duty tawuraga halaga khogi video jengaga hang noksa bado mo am nungai je bado ko asini mayam gi sebai na hari se
ꯑꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯃꯌꯥꯝꯒꯤ ꯁꯦꯕꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯄꯅꯤꯅ ꯍꯥꯏꯁꯦ ꯑꯁꯤ ꯈꯛꯀꯤꯅꯦꯕ ꯑꯗꯨꯒꯩꯗꯨꯗ ꯃꯌꯥꯝꯅ ꯊꯤꯅ ꯀꯃꯦꯟꯁꯇ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯅꯣꯏꯅ ꯀꯔꯤ ꯃꯌꯥꯝꯒꯤ ꯀꯔꯤ ꯁꯦꯕꯥ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯁꯦꯕꯥ ꯇꯧꯗꯣꯏꯅꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯅ ꯀꯣꯏꯁꯟ ꯇꯧꯕꯤꯔꯛꯄ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯈꯪꯕꯤꯌꯨ ꯑꯁꯤꯅꯤ ꯃꯌꯥꯝꯅ ꯁꯨꯝ ꯑꯟꯁꯔ ꯄꯤꯔꯛꯑꯦꯀꯣ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯃꯦꯟꯁꯇ ꯇꯥꯛꯄꯤꯔꯦꯕꯀꯣ ngahak nogan ngamba ngahak pothaba ngambagi akoina video nam semaga ko akoina ne mayam jenghan ngamba duniba mayam gi seba tawba ngamba haise to yam nungai akoigi channel jenglaga deblana akoi channel jenglaga potha bham oi pothai yam nungai hena harapodo ko yam nuksijai next comment samaga lokhatle Elias Luangcha man hai ko nokpada pugli paire hairaga nokpagi emoji thajale aduga mamaga babaga gi funny oiba sinasu hele yeningba nungaiba hairaga love ki sign pire aduga support tawjai nachana hai ko funny gi akhoi da khabai ni asise kana tawbagi neba mana si comment se mana akhoi da khabai ni na puska challenge tawkhraga konangda moroka chia kholaga kana tawkhibado aidi ngahak comedy khrasu dum jawkhibani aduduga hainebako ado comedy na hele akhoi video se comedy na hele hai yengba nungai base ko akhoi da khani comedy singdo aduna yengba he nungai haibako aduga support su tawjei na chana hai thank you icha akhoi bu support tawibagi namakta thank you so much aduga handaki padoriba comment sina khwai last oirasi ko ma'am comment se ma'am jam greba ado next kisina Suresh Maibam haiba suk nungai khraba chamkhraba iyambagi maithong sidabu thina ngangwa ngamiba misingse aina ngagi se hai ko akhoi dagi chamjaba mo matawduda manusina dum haijarakpane bako ado aduni mayam kanagumamna nuksibi kanagumamna nuksibide mi haise amaga matamana de ko ado kai haini kanada kari hairuni ado nuksibi besina singna khogi video se support tawbiyo aduga matam khuding makta akhoi bu kari haigani nuksibiyu khogi channel se aduga smile sum akhoi bu support tawbiyu chinausing aduga te kari haigani matang sida chinausing agi comments pa base loijare bako ado kari gumba chinausing mayam amana comments pirakpada aina pathok mingdo pathorokta yauraga su mayam na ibungak piyu chithana hoba yauraga su ko ado aina ngasi pazariba comment sidi akhoi da khabani da akhoi channel da sina ibirakpa leidana support tawraga sina ibirakpa singdo adu khallaga aina comment se pathok sarakpane bako ado mathang dadi chinau sing Q&A se tawraka haina khalle bako Q&A tawraktoine aduna mayam na ingonda hangningba question adum mayam hangbirao adugi answer dum pijarake aduga nungsiba comments mayam su pibirao adugi su aina comment sing do pathok sarakani mathang damu ko aduga bad comments di ai pathok chara ro hena I khalle ado bad comments la pasing do ai dum remove tok se bako talle ba adumba comment sing do paningudre ba adu nungsi greba china mayam gi comment se pa ba hena nungai je bako ingonda aduna ni mayam do ngasi di khoi da su yaudre tom tani nungai te bako ado mathang next video da di khoi da ga loina na ai amuk lakcharage aduga agi channel sida namna changbirakpa chinaw sing yauraga di agi channel se support tabiyu like share subscribe tabiyu aduga bell icon da namasu kawbiganu chinaw sing asi haijaraga kasi goina di matang sida bye bye next video da muk thengnarase mayam